Imphal is ki yang popi police station kon wa Thamnapokpi de Kuki khulai pai basing na ngarang su nongmai madi pom kapsilatan landa rakre impact news phang paw da ngarang midang pung 3 taram daida mafam ani ta nongmai madi pom kapsilakpane ahan boina Thamnapokpi awang laikai da YB club ta leriba BS ki post ki maning da meter yang khairom satlaga leiba lokpham ama Kuki khulai pai basing na pompi kaptharak pati ki pot pokhai ke ani su boina Thamnapokpi me laikai ga tainaba labuk da pompi ma pokhai kaptharak tuna landa rakhe aduga pompi boma bana miss oiduna pokhai khide madagi mathata masing tingam dana phaba makhal gi nongmai marusu kapsil lake aduwa so fani paudi lakide Kuki khulai paiba sing aduna Thamnapokpi sing thakta bunker sadana leiraba tungda maitei kul asida lepa leitana nongmai kaptharak dagi Muhammadu da leiriba IRB Manipur rifle samdi khulngak pasing na kut hanke loinana nakhala digi brakta namidang pung mapan lom taba phaba kuthonaki amrom da Muhammadu da leiriba BS ki kangbudi nongmai maru ama phaba kap khide hari loinana hojik su Thamnapokpi kulga thangnariba Kuki kul sing oriba kauni phaimol tuisin saimol da sing mabafam sing dagi masing yamlaba Kuki khulai paiba sing Thamnapokpi sing thakta bunker ke asa jinra lairi hairi masina bara morga Thamnapokpi maitei kulgi khunja sing laifam khangdabagi awaba mayong ngari hairi maraka sida Imphal ki sabung khop tasu ngarang numidang Kuki khulai paiba sing na nongmai kapsil laki hairi